ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯋꯥꯁꯦ ꯁꯣꯏꯔꯁꯨ ꯈꯔꯒꯗꯤ ꯉꯥꯛꯄꯤꯌꯨꯁꯤꯅꯦ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤ ꯀꯩꯗꯧꯉꯩ ꯀꯥꯛꯃꯔꯥ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯃꯨꯛꯇꯪ ꯆꯠꯄ ꯐꯪꯒꯗꯒꯦ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯑꯣꯖꯥ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯁꯤꯡ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯦ ꯃꯍꯥꯛꯁꯦ ꯊꯦꯡꯅꯕꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯈꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯈꯤ ꯃꯅꯤꯄꯨꯔꯤ ꯒꯦꯁ ꯍꯥꯎꯁ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗ ꯂꯩꯕꯁꯤ ꯑꯊꯧ ꯂꯨꯞ ꯄꯨꯀꯩ ꯂꯨꯞ ꯍꯥꯏꯕ ꯁꯪꯁꯊꯥ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤ ꯒꯦꯁ ꯍꯥꯎꯁꯁꯤ ꯁꯥꯔꯦ ꯒꯦꯁ ꯍꯥꯎꯁꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯇ꯭रेनिꯡ ꯁꯦꯟꯇꯔ ꯑꯃ ꯁꯥꯔꯦ ꯀꯧꯁꯤꯛ ꯍꯥꯏꯅ ꯑꯍꯥꯟꯕ ꯐꯦꯁ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 50ꯅꯤ ꯃꯣꯏꯅ ꯄꯤꯔꯤꯁꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯂꯥꯛ 50 ꯄꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜꯁꯤꯡꯅ ꯃꯇꯝꯗꯨ ꯒꯦꯁ ꯍꯥꯎꯁ ꯂꯩꯗꯅ ꯋꯥꯔꯛꯁꯣꯞ ꯌꯥꯎꯈꯤ ꯑꯗꯨꯒꯤꯁꯨ ꯁꯛ ꯈꯪꯅꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯇ꯭ꯔꯨꯞꯇꯨꯅ ꯑꯗꯨꯒ ꯇꯥꯛꯇꯨꯅ ꯈꯣꯠꯇꯨꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥ ꯀꯩꯒ ꯁꯛ ꯈꯪꯅꯖꯕꯅꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯁꯨꯛ ꯋꯥꯡꯉꯤ ꯑꯩ ꯑꯁꯤꯒ ꯁꯪꯒꯤꯠ ꯕꯤद्यालय ꯑꯃ ꯂꯤꯡꯗꯅ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯐꯥꯎꯈꯤ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯑꯣꯖꯥ ꯑꯗꯨ ꯑꯗꯥ ꯄꯩꯁꯥ ꯂꯨꯄꯥ ꯈꯥꯏꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯣ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ तसेमक्ति मा स्कूल में लिंगे से ऐरी पाव से तत्न लौजै अइना ऐगी इमाग निपा एग्रीकल्चर ऑफिसर से है देबेन अमुक्तंग चसिने अमुक्तंग चसिने असुमाइना खाक मरा हारिब लमदुगा स्कूल में लिंखले सिन अमतन येंगसेन हाइजगी अइना मगोन बु हाइनिंगसिना करिगिनो एखोइगी जानिपा मंगोल सिंगा अमुक्तंग टो टोबिरक्तिसे करिगिनो हाइबदो अइना खंजेखी अदु आइदी हुजिक्ति इसा लाक्चरे अदुना ओजादा आई हाइजनिंगबदी आफ्टर अक्टोबर नोवेम्बर स्वाइद गमतन देंग थमलो अंगम खरेदी आई तौजगे हाइबसे अखोइगी गावदगी ओरसु आई हाइजगे इसी छबो मोय खरसु लेरी कितंग मपुंग ओइबो पैसा कितंग ओरसु आई मसे कदबा थौरांग तौजगे हाइबसे आई थमजरी आई इचा सिंगसु एम्प्लॉय यावरी नोइदसु खरेदी पियु आई लौनी पैसा थोक मीनी ओरसु नोगी सन्मान ओइनबा आई असुम इचा सिंग हाइजगे सोइदना ओइनी अदो ओजा मंगोल अइना हन हाइजरी अमुक्तंगी ओजा लेंबिरतब जादे किंतु मतमदी खितंग लौजगे को मतम खितंग समु अखोइगी ओसा कनोसिगसु देबेंदसु अइना हाइजरी आई मागने बानी तौरिबो फिवम से अमु हन अखोइना हंगरोइदबा तवंगमोइद थबगनी ngasi aidi guru punima karino khangde guru karino hujbo khangde khodi adu yam tawge chatle khoi jatbasi only sangharam da leiramni khoi leidis adu ngasi di ijat punamak discipline punamak niyom punamak se ngasi asiga lakode ai khangamne ngasi ojama ngol tawi thabak se no ai mitagi pitai ekhoi gum mamada mangno khom khad hamidna guru amagi pandam logibse matam guri wata nang mangol ni haibo wafam sindi ai thajar adu ilai ilai na siri school mo ligatna maro se tor mase ai sigal lai bo oja sing amadi khoi gi oja mangol bu thagat ba ai song ai wam tang ga haijage lei gi leinam di nungsit na purai asengwa wani adu mi gi manam se mi gi phajaba se mi na ngana ri ngasi khungang khung ne sum ai na sachabada ai ahal ware अखोइगी कर्म जन्म से खरसु चली ओजा मंगोल की परफॉर्मेंस मागना ngasi पांथोरी बट तौरी थबक सिजे मसी मसी द सोना रे अदुना आइसु लाइबो खौनाइना इलौजरी ओजा मंगोल अखोइ सिग लेइबो मयाम पुनमक से असिगुम संस्था लिगत पाइबसे मासे ख्वाइदगी मरुइबा आइबदी आइगी इनात कनबा वफम नैना इलौजगे को ngasi di अखोइ फिल्म बुबो फिल्म द लाबदी अखोइना अखोइगी नासे खंगना आइगी पाइबु अखोइना जोकदा कनाना जोकदरिनो मसिम सुइ ममांग थमजनी अइना ngasi लग्जरी से तसेंगमकी ईश्वरना इलक्तना ngasi असिगा लाकने सु इलुजगे अमुतंग चटके हाइबसे फंदे असिगुम फोकन हाइबसे खंदे असे तसेंगमकी ईश्वरना चिंजलपना इलुजगे आई याम कन्ना हाइजररोय अखोइगी इरक्सिगा अखोइगी मैतै सिगा अखोइगी वाब थेंगरिबसे हुजी यामना रुब तंजा अमा लाइको मसिमदी ध्यान तबु आई हाइजगे को मसिमसु आइदी करिगिनो हाइबदुगा अखोइ से अनि थोपगी ani haiba ani her jani thok pai badi ani thok pai phibom lai akhoi siga di ai di yengjeri akhoi siga lai sidi chap chap ai pa man din ti chalamni adu ai na tawri thabak sidi ai na tinari sidi ngasi lakhi puri flight warai bafam du lai mi bafam du ga
ꯌꯥꯎꯔ ꯑꯃ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯑꯩꯅ ꯃꯣꯏꯒ 이호ꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯥꯊꯤ ꯐꯤꯕꯝꯗ ꯂꯨꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯗ ꯇꯥꯛꯆꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯟꯁꯤ ꯑꯩꯈꯣꯏ ꯍꯤꯡꯁꯤꯅꯦ ꯑꯁꯨꯛ ꯐꯖꯕ ꯀꯜꯆꯔ ꯑꯁꯨꯛ ꯐꯖꯕ ꯅꯤꯇꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯑꯩ ꯃꯪꯒꯨꯝꯕ ꯄꯣꯠꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯣꯖꯥ ꯃꯪꯒꯣꯜꯃꯛꯅ ꯑꯩꯕꯨ ꯒꯨꯔꯨꯅꯤ ꯍꯥꯏꯅ ꯇꯧꯕꯤꯗꯨ ꯃꯈꯣꯡ ꯃꯈꯨꯔꯥꯡꯅ ꯁꯦꯕꯥ ꯇꯧꯕꯁꯨ ꯀꯔꯝꯕ ꯃꯐꯝꯗ ꯀꯅꯥ ꯇꯧꯒꯦꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒꯤ ꯁꯪꯁꯊꯥ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯇꯁꯦꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯆꯠꯄ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯨꯒ ꯂꯩꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯖꯔꯝꯁꯤ ꯁꯣꯝꯗ ꯐꯂꯥꯔꯕꯣꯔꯗꯒꯤ ꯁꯣꯝ ꯅꯥꯀꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯂꯧꯅ ꯂꯣꯟꯆꯠ ꯃꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯄꯣꯔꯤꯕꯥꯔꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯁꯤ ꯂꯩꯔꯤ ꯑꯩꯈꯣꯏꯗꯨꯕꯨꯗꯤ ꯌꯥꯝ ꯇꯣꯐꯥꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣই ꯉꯥꯛꯁꯤ ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ ꯑꯗꯨ ꯑꯣꯖꯥ ꯃꯪꯒꯣꯜꯗ ꯑꯩ ꯋꯥꯝꯇꯒ ꯍꯥꯏꯖꯅꯤꯡꯕꯅ ꯑꯣꯖꯥ ꯃꯪꯒꯣꯜ ꯁꯦꯟꯈꯥꯏ ꯈꯥꯏꯕ ꯑꯩꯈꯣꯏꯗꯨꯒ ꯂꯥꯛꯈꯤꯗꯦ ꯁꯦꯟꯈꯥꯏ ꯈꯥꯏꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥꯅꯤ ꯑꯦꯁ ꯗꯤ ꯑꯣꯏꯅ ꯔꯤꯇꯤꯌꯥꯔꯅꯤ ꯑꯩꯅ ꯑꯉꯝꯕ ꯃꯥꯅ ꯑꯉꯝꯕ ꯈꯔꯗꯤ ꯑꯩꯈꯣꯏ ꯀꯠꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯕꯨꯁꯨ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯟ ꯊꯤꯅꯁꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯉꯁꯤ ꯑꯣꯖꯥ ꯃꯪꯒꯣꯜꯅ ꯇꯧꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯁꯦꯝꯒꯠꯄ ꯀꯧꯏ ꯁꯥꯒꯠꯄ ꯀꯧꯏ ꯃꯁꯤ ꯇꯨꯡꯒꯤ ꯚꯕꯤꯁ꯭ꯋꯠꯀꯤ ꯀꯩꯅꯣ ꯇꯧꯕ ꯀꯧꯏ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯃꯪꯒꯣꯜꯕꯨ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯣꯖꯥ ꯃꯪꯒꯣꯜꯗ ꯅꯠꯇꯅ ꯁꯤꯒ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯁꯦ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯜꯂꯤ ꯑꯩꯗꯤ ꯇꯁꯦꯡꯃꯛꯀꯤ ꯅꯣꯏꯗ ꯉꯁꯤ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯖꯔꯝꯒꯦ ꯑꯣꯖꯥ ꯃꯪꯒꯣꯜꯗꯁꯨ ꯍꯥꯏꯖꯔꯤ ꯑꯁꯤ ꯔꯦꯁꯇꯥꯔꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥꯗ ꯍꯥꯏꯖꯔꯤ ꯔꯦꯁꯇꯥꯔꯠ ꯇꯧꯕꯤ ꯒꯣꯔꯃꯦꯟ ꯔꯦꯁꯇꯥꯔꯠ ꯑꯣꯏꯒꯗꯕꯅꯤ ꯀ꯭ꯂꯦꯝ ꯌꯥꯎꯅꯤ ꯑꯩ ꯀꯧꯁꯤꯛꯇ ꯆꯠꯀꯅꯤ ꯑꯩꯁꯨ ꯀꯧꯁꯤꯛꯀ ꯁꯨꯝ ꯃꯔꯤ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯑꯣꯖꯥꯗ ꯑꯩ ꯍꯥꯏꯖꯩ ꯑꯁꯤꯃ ꯇꯧꯕꯤꯌꯨ ꯅꯤꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ